Pandemic ki matamda phaba punba yaning de COVID-19 pandemic ki matamda government na tongan ba action gi makada mi kaya ama namduna fajin punsin bagi thabak yaning de haina Civil Society Coalition on Human Rights in Manipur and the United Nations na fongdorok le lup asigi convener Folindro Konsam gi cherwala man hai International Day in support of victims of torture ga mari lainana numit asibu pangthok po oina state asida COVID-19 pandemic ka mari lainana thamle curfew manung gami kayabu tongan ba action gi makata government na fajin punsin bagi thabak chathaba si yaning de mamang da malem gi thakta India government na United Nations Convention Against Torture and Other Cruel, Inhuman or Degrading Treatment or Punishment UNCAT asi kayara khanna semdoklagani haibagi thajaba pikrabane adubu haukiba chahi kungamari asi yaithoktuna lakle asigumba phibam asida National Human Rights Commission amadi Manipur State Human Rights Commission na tuminna laisin bahibasi chumde haire hiram asigi matangda CHR na MHRC da petition ama thajinduna UNCAT semdokpagi matangda Manipur government ke kari wafam lairibagi khangdoknaba UNCAT asi khudakta semdoknaba Manipur government ta recommend tawnaba amadi Union Home Ministry ga pau phawdoknaba amasung UNCAT asibu athuba matamda semdoknaba India government ta khanganaba taksin khiba laikre haire ing 2020 gi June 15 da pangthokhiba MHRC gi mifamna Manipur government na hiram asigi matangda kari karamba khongthang laukhatlabagi haibadu khanghalaknaba Special Secretary Home da khangan khiba laikre adubu hauzik phawba government ki maikaidagi karigumba paukhum amata lakpa laitri haire War on Drug ki campaign mai pakhanaba punna hona minase local club singda lupa lising tara piragani Chief Minister Nisa laitaba Manipur ama ohenaba sarkar na sangsilliba War on Drugs ki campaign mai pakna punna hona minase drug ki samisya asi kokhanana bohona baga mari lainana local club sing na tongan ba thabak sing paikhatnaba social welfare ki khuthangda piragani haina ngarang malem sin bathungna pangthokliba International Day Against Drug Abuse and Illicit Trafficking ga mari lainana Chief Minister N Biren miyamda piba paujel amada hairakle Chief Minister na pirakhiba paujel asida makhatana haidibana chahi asigi oina Share Drug Facts to Save Life haiba thimda pangthokliba palan thoram asigi mapung oiba pandam de drug muthana bohonabada ahenba midyang thambane sarkar asigi maikaidagi lamdam asida ain kaina drug karbar tawriba asi laksinanaba ahenba midyang thamduna thengnagani sarkar asina drug asi maru phangna muthanaba mapung oina pandam thamliba sing adudi aranba tawbasing thengnaba drug ka mari leinaba achumba I pau pibada pukning thawgatpa drug na haksang sokningai oiriba sing asidagi haksang phanaba maikairomda changchinba masung masibu thingba mahausagi punsi hanjinnaba chaksinna thengnaba amadi masigi mathau taba sing adu paikhanaba honabani chahi khudingi oina state asida youth sing na drug sizinabagi chang asi leptana hengalakle school gi mahiroi singi marakta su drug sizinaba hengalakpagi khudam kayarak mamangda thengnaba laikre maramaduna phibam asi laksinaba stakeholder sing haibadi government NGO CSO sing community sing amasung imung manung sing na matik chaba thorang sing paikhat minaduna hona minaba change psychoactive drug substance sizinabagi demand asi hanthan bagi wakhalonda amadi nisa laitaba Manipur ama uhen minasi haibagi wakhalonda 2018 gi June 13 ta War on Drugs asi launch tawkibane loyana scheme asi State Action Plan for Drug Demand Direction ga punsil hanki masi mapung phana chalhannabagi damakta State Society for Substance Abuse asi semki state sarkar na hogdokiba scheme asiga central government na hogdokiba Nasha Mukta Bharat Abhiyan scheme asiga manai scheme asi drug sizinabagi changda khudung thiningai oiri haina sakhangdoknaba Manipur gi district 8 da chathare loinana drug addict sing rehabilitate tawbaga mari lainana Bishnupur district ke Sunusifai da the addiction center ama yamna kanna semgatle masi athubada thabak hauragane state asida laidiba drug ke samisya asi kokhanaba tongan ba club singna thabak paikhatnaba chahi asidagi social welfare gi khuthangda lupa lising tara piragane war on drugs ki campaign asi hogdokhibaga hojik phawbada drug ka mari lenana case lising amga chahum kunga mathoi laukhatlei miyoi lising amga chatret kunthra ga manga na fare lam ekar lising tara romda tharamba popi pambi sing yanthatuna manghankhre WY tablet crore ama ganja kg lising taruk brown sugar amadi kani yauna yamlaba potlam kaya amasu phagat lei
लोइनना चिंगी डिस्ट्रिक्टसिंगदा हॉर्टिकल्चर अमसुंग ट्राइबल अफेयर्स का खुसमनरगा पोपी पांबी थादुना सेंथोक लंबी ओइरंबा कया अतोप मही मरोंग कयाना महुत सिंदुना सेंथोक लंबी पीनबा स्कीम कया पाइखटले कम्युनिटी लीडरसिंग धर्मगी लुचिंगबसिंग अमसुंग एनजीओ कयागा खुसमनरगा पोपी पांबी थाबगी थबक मरु फंगना मुथतनबा होनरी हाइरदुना सरकारना निसा लेतबा मणिपुर अमा ओहेन्नबा संगसिलिबा वार ऑन ड्रग्स के कैंपेन असी हेना कंसिन्ना अमदी माई पाकनबा होनमिनसी हाइना अपील तौखे मरम चाय फिरेप हंदोकपियो फेगोताना तालिबा तरेत सुबा यूजीसी पे एंड रेगुलेशन 2018 था सिगी कुंट्रादगी चटनहल्लु हाइबा फेगोतागी डिमांड मरम चाय हाइना एजुकेशन मिनिस्टर एस राजेना फोंदोखिबगा लोइनना लाइचत अमदी महिरोय खुनाइगी येंगलगा लौखिबा फिरेपते खरा हंदोकपियो हाइबा वाफम थमख्रे ngarang paumi-singa unabada wahang amagi paukhumda minister na hai taliba demand gi matangda CM gi thakta wari sanaduna MOU ama inakre amadi madugi makha tarakpada department na mari lenaba file sing finance department da thakre lairiba laichut amadi mairoi khunai gi yenglaga oja sing gi phirep handok piyo haina mahakna oja sing amadi oja sing gi lupta appeal tawkhe jun kunthra gi matungda college sing da sathariba online class sing lep lagani amadi मदुदा थोरकपा अफफत पुमनम गवर्नमेंट पुगदबनी हाइना हंदकता फेगोताना चेरोल अमा थोक्तुना चेक्शन वारोल थमखिबने लुहोंगदबा बोर अनोक याउदना पाउसे पाबंगमदे हाइदुना कैनाना लुहोंगबा यैथोखरे उत्तर प्रदेश की ओइराया डिस्ट्रिक्ट लैबे लुहोंगदोरिबी कैना अमना महाका लुहोंगदोरिबा बोर अदु मिट उबगी चांग यामना नेमना लैदुना अनोक याउद्रबदी पाउसे पाबंगमदे हाइबा खंगलकबदगे लुहोंगबगी थौरम पुमलोय लोसिलकपा मिकुप्ता वेडिंग सेरेमनी अदु यैथोखरे यूपी की सादर कोतावाली एरिया मनुंगसन लैबा जमालपुर खुंगंगदगे अर्जुन सिंह कौबा मियोय अमना बांसी खुंगंगदगे सिबम कौबा मियोय अमदा महाके मचानुपी अर्चनाबु थाजखिबने सिबम हाइरिबा मियोय अदु लाइरिक लाइसु निंगथिन हइबा मरमना अर्जुन महाके मचानुपीबु सिबमदा लुहोंगनबा थौरांग तौरुबने लुहोंगबगी नुमित लेपनादुना थौरांग पुमनमक लोइरबा मतुंगदा वारोय पोट पुबगी थौरमसु लोइसिनखे कैनागी इमुंग अदुना महौसागी चटनबी मतुंगिना बोर अदुदा मोटरसाइकल अमसु खुदोल तौखि हाइरे लुहोंगबा नुमिता कैनागी युमदा बोर खोंसालक्तुना अर्चनाबु पुनबा थौरांग तौरखे लुहोंगबा नुमित अदुदा बोर ओदिबा सिबम हाइरिबा मियोय अदु अनोक उपदगी सुंथा थादोक्तबगे मवोंग अमा थेंगनरखे महाकी मवोंग मतौ अदुदा मिट उबगे चांग नेमना लैबा मियोय अमा ओइरमगनी हाइना कैना अदुना चिंगनरकपदगे महाकी अनोक अदु लौथोकहल्लगा हिंदी द फोंगबा पाउसे अमा पानबा कैना अदुना तक्सिलखे बोर अदुना अनोक याउदना पाउसे अदु पाबा ngamkhide थौंग असिदगी कैना ओइदिबी अर्चनाना लुहोंगबा अदु मतम खरा यैथोक्सि हाइना अहल लमन सिंगदा फोंदोरखिबने महाक्ति मिट सेंगना उबा ngamदबा कनागुंबा मियोय अमतगा लुहोंगबा पामदे हाइबा वाफमसु फोंदोखि महाकी वाफम अदुबु इमुंग मनुंगी मियोय सिंगनसु इकाई खुमनखिबगा लोइनना बोर अदुगा मसानुपीगा लुहोंगबगी वाफम खुदिंगमक कैंसल तौखि।